section, the flag of have among us esteemed dignitaries. Welcome to our chief guest, Shri Chandel, Shri Johnson Matthew Monsang, Convener, Organizing Committee, Chandel AC. So the highest, let us pray. I invite Srimati Ma'am. Sem liba pum nama ase nahaki natik nakon nabagi damak sem sadana leri. Ekoi ye ikai kum na purak pire harga. Sardar, dignitary officer sing, mayam su aduka student sing, ekung phana loisin bio haidina kanbiba. Reverend J. Simon, Pastor Madhubara with grace. May we proceed on the Chandel district. We are deeply Resident School. 1, 2, 3. Sardar Vallabhbhai Patel gi mapok numit chamaga yangkai suba mapok numit ta basiga iroinana magna matam amada tawiramba aikoigi India asi unite tawbada lawramba thodang ado ningsing bibo oina harukliba angang dasu wakhlon asi chenana bagidamakta aikoina andaki chahi asibu Sardar 150 Padayatra Unity March asi pangthok kadabani haina lepnabani aduna nasi aikoina mayam pulli basidi asai ke maite londa tena mun uchek ani kapa hai batuni simaga ama laire amana asai ke Bakin Chandra Chatterjee na saireng ibiramba bande mataram compose tawraga mana irami basina saireng oina ibani 1870 da 1875 da publish tawrakanda isai oina ontho akanda aikoina ei public oirapa matanda 1950 da aikoigi bande mataram je National Anthem ga chapana mayam puno mana respect tawgadabni aduna masi koigi national song ni aina declare tawkibani aduna yana na publish tawkibado adugi chahi chama ga yankai suban numito madu celebrate tawbaga loinana ngasai Sardar Vallabhbhai Patel gi chama ga yankai suba mapung numito ka punjalaga koina celebrate tawjabani yam sangna nganjararoi last but not least aina haijening ba wafam di aikoigi haurakliba angangsing youths mayam aikoigi pungning changna aikoi lairik pagadabani lairik paba sida natana aikoigi laikai gi oiba community gi oiba samaj gi oiba thabak thoramda aikoi lairik paba sigi mataida asangba matamda saruk yagadabani and at the same time aikoigi wakalonda national integration aduga aikoigi laibak ningbai wakalon je sienbaga iroinana aikoigi laibak ase Viksit Bharat aibadi leba asi sakwadan mada aikoi punna saruk yamin asi aibo bafam si thamjaraga tenjin jagi. Thank you so much. Aigi Chandel Prayada thamjaning ba wahai se aigoi Chandel se yam phajaba adugumba blessing phangba Chandel ni haina noi logudabani haraugadabani noi penthogadabani maramdi aigoi different communities laye different bani na different culture laye Dev aduga aikoigi tradition laye sumaina panminarakpani aduna ningsinggadabani aikoi se aikoigi identity aikoi kauba yade asigi aikoigi Chandel aduga future sing asi phamiba student mayam nokoida laye maram aduna aikoi kari kiroisu peace saiba cooperation aduga mutual respect masina achumba oiraga aikoigi development gi foundation se oigedabani habe aigi icha sing students sing masung asi mangda phamiba mayamda masi ama ai asmain thamjage